कर्फ्यू थुगाइदुना लंबीदा लाकपा मियोइसिंग पुलिसना मयुम मयुमदा हलनख्रे अमसुंग ngarang numidang mafam kayada khongjang changsinkhre Kurumjari Istv news meeting tabiri bising butaram oksari awjag mapung oiba paw pizari Tronglaubi thodoki matungda lengaki maikaidagi Tampaki district manga da thamki ba curfew thugaiduna lambi da lakpa miyoising police na mayum mayum da hlanbagi thabak chathari Imphal gi Khwairamban Kaitel Sanjen Thong yauna mafam kayada police na curfew thugaiduna thorakpa miyoising faaduna lephalaga thamki lambi da lakpa gari sing khamduna curfew pass check tawkibaga loinana curfew pass yaudaba sing detain tawki adubu tangai fadaba essential service ki oinadi sathanki Khwairamban Kaitel da lakpa nupi singsu nupi police singna lakpagi maram hangkibaga loinana maram sadana curfew thugaiduna lakpa sing detain tawduna thamki tungda miyoising adu amuk thadoki Tronglaubi thodokta misimina asokapan kaya thokibagi thawong adubu pendraba Manipur gi miyamna makhal makha kaya gi khongjang sing changshin baga loinana lambi thingbana chingbasing mafam pumbada chathari ngarangsu Khurai Kaitel gi akoibada leiba mafam kaya dagi honaruba tawdana miyam thoraktuna kholaw kaya lawbaga loinana lambi thingbagi akanba khongjang changshilakpada security personnel singa akanba mawongda muknaba thoki Miyam adubu tankhaina naba honabada security personnel singi maikaidagi tear gas mock bomb kaptuna miyam adubu control tawki Tronglaubi awang laikai da kuki narco terrorist na bomb pokhai handuna tumduna leiba angang ani laikhidraba matungda Central Force leina sigumba thodok sing thokhaliba karigino haiduna CRPF camp da pendraba kholaw lawbada CRPF na nongmai kap thorapada miyoi hum laikhidraba kayaman soktuna leiriba si pendaba phongdoktuna amadi thodok adu da laikhidraba singi pafamda awaba phongdoktuna maira katuna thonibagi thoram Nupi Saukhat Khongthang Lup Awang Khunau Youth Development Association Awang Khunau Maya Lekai da pangthokre Saruk yakhibi nupi amana Manipur da thokliba irang asi Central Force na miyam bu ngakpi senbigani haiduna laklaga maitei da onsinduna nongmai kapagi thawong asi yaningde asigumba Central Force ki misang mikhai naibagi thabak asi yaningde haiki
nupi saukhat khongthang lup amadi awang khunok AYD club ki naharon singa jilinau singa naha singa punsin aikoi gi hariba misimina do thamoi sokna yaning de rajamian na yaning de kandem tawjari masi athuba matamda ngarang gi mihat adu da chenari ba kuki militant sing adubu thidok piraga maran gi matungina dandi PBU haiba simzu thamjari central post thamduna aikoi bajabu miyambu ngahan gani thamiba makoina ngakpa ngamdrabanina aikoi ju aikoi gi ikuta khulai bibiro moina ngakpa gi mahuta aikoi isana khulai paiduna aikoi yelomi je aikoi kanjarage haiba wafam je ngasi gi paliba sarkar sida ai thamjari Bisnupur district ki Tronglaubi awang laikai da kuki narco terrorist na bom ge attack chathaduna pikli chahi manga gi nupa masa amaga tha manga gi nupi masa amaga masan manau bu tamthina hatok pagaloina na mama bu thina asoga pan nanghan khiba thawong adubu friendship organization moirang na yaning da bu phongdorakli khoisaw naraba miyam na horak pai hauda P Gelmon da leiba CRPF na nongmai kapthoraktuna misam mioi ahum hat khiba thawong abusu yaning da ba madi pen da ba phongdorakli Thodok sing asida laikhidraba mioi sing amadi pikliba angang anina laikhidabada friendship organization na makoi gi lehoriba imung manung gi awabada saruk yari laikhidraba sing maphamda awaba phongdokpagi thoram amasu organization gi president M Noren Lusingduna pangthokre Tronglaubi thodok mioi bagi minungsi gi wangmada chathakhiba phatraba minungsi yaudaba thawong amani thodok adugi tungda pendraba miyamna anakpada leiba CRPF ki post sangshilakpada nongmai kapthorakpagi thodokta misau ahum sikhiba amasung mioi kayabuna sogapan nanghankiba thodok adubu National People's Party NPP Manipur State Unit na kanna yaningdaba phongdorakli party asigi president senior vice president Dr. PS Jila Sanana Kutiek piduna thadurakiba chirol mada laikhidraba pikliba angangani gi mafamda awaba phongdok pagaloinana laikhidraba singadugi awabada party asina saruk yari hairi thasagi tarukta ukrul district ki sana kaithelda nongmai amadi bomna singba kaya kapsinduna mafam aduda leijariba misam singbu aki tujungba pukhan kiba thong adubusu condemn torukli thokliba thodok sing asi kanana karigidamakta thokhalibano amadi thodok sing asida senariba mioi singadu leingakna Thigatuna matik chaba logi oiba cherak fanghalu hairi Laibak thiba thodok amada Tronglaubi da bom kapsinduna minung sileitana pigliba angang anibu mihat thina hatkibabu Janata Party State Unit na awaba phongdokli awaba taraba imung manunggi awaba da su saruk yari haina Janata Party Manipur State Unit ki secretary KSH Ratan Kumar na thadorpa cherolamana hairi mihat asibu pendraba miyam na yaning da khongjang jangsin bada CRPF na nongmai kapsinduna mioi ahumgi punsi manghan khibabusu akan mamawongda condemn tawbaga loinana awaba nanglaba imung manunggi awaba da su saruk yari hairi khongjang asi sangshin bada sogapan nanglaba singbo athu matamda phagalaktuna hanagi punsida lakpa wairasanu center da leiriba BJP government amadi state government na akan ba thabak lokhatuna amuk hanna makhata na thodok thoktananaba thabak paikhat piu haina Haujuk changsilakliba census ki thabak asi NRC toraba matungda census pangthokadabani state amadi central government na asuk kuiraba irang asibu nathaiduna thamba sigi maram leibak miyamda khanghalu irang asigi waroishin puraktuna ingtapa lamdam ama oihannaba honabiu hairi Moirang Tronglaubi awang laikai da rocket attack torokpada chahi nauriba angang machin manawani laikhidaba masung mamana yamna tamthina Shoktuna Ladiba si 14 CSOs kang leipakna thamoi shokna nungai taba phongdokli amasung imung manunggi awabada saruk yari hairi lamdam sida warakliba tangdu leita daba phibam masina lila isai nongmai amasung thabal songbana chingba chakcha haijana ba amasung makhal khudimaki harau kumai sing khudaktagi matam kaktana 14 CSOs kang leipakna thingba thamle Manipurda hojik thokliba khusemgi wathok lanthok sing asi daita pumba hojik leiriba lengak asigi MLA minister singna pugadabani maramdi makoi masel lingjel manadabadagi ngasi phawbada kuki narco terrorist sing asina maning tamna landaba ngamlakpani ngasi mak lamdam asida warakliba phibam sing asi kupna yenglaga hojik oiriba MLA minister sing asi masa gi chapsaba phireb adu leibak miyamda athuba matamda khanganbaga loinana tamthirba mihat mipun kaya leptana satharakliba kuki narco terrorist singi mathakta akanba thabak paikhatnanaba honadrabadi miyamgi asawba pumba
हौजिक ओइरिबा MLA मिनिस्टर सिंगदा हाइथरक्लोय हाइनिंगाई लेते हाइरि थोगलिबा थौदोक वाथोक सिंग असि लोइसिनबगी महुत्ता पार्टी की ऑफिस अमसुंग MLA मिनिस्टर सिंगी मसा मसागी मयुमदा सिक्योरिटी सिंगना ngak senba दुखकना मियामगी इहौदगी ngakथोकपा ngamloi हाइरि हिंदुस्तानी आवाम मोर्चा सेकुलर की नौना मणिपुर स्टेट की प्रेसिडेंट कन्वेनर होना थौ पुख्रबा ओइनाम जोतिन सिंह अमसुंग पार्टी से नेशनल प्रेसिडेंट संतोष कुमार सुमन मिनिस्टर ऑफ माइनर वाटर रिसोर्सेस गवर्नमेंट ऑफ बिहार मदी पार्टी से नेशनल फाउंडर लीडर जितेन राम मांजे मिनिस्टर ऑफ MSME गवर्नमेंट ऑफ इंडियाना ट्रोंगलाउबी की थौदोकता पिकलिबा अंगांगनी हरपीखिबा ममाबुना रूबा फिबम द लाइकटना लेरिबा थौदोक असिदा चेनबा कुकी नार्को टेरोरिस्ट की मथक्ता लेंगाकना मतिक चाबा मरालगी मतुंगिना चेराक पीननबा तक्सिल्ली अमसुंग लेखिद्रबा अंगांग अनि दुमक्तसु थमोय सोकना नुंगाइतबा फोंदोरक्ली पाउगी मरक्तना ब्रेक अमतंग लोमिनसे दादा इबे मकीगनो अदम थमो सिगी से नेक्स्ट टेम दिना सेक्शन ना लाक्सिलगा थमखबनिने दादा नंसे जुहार हाबगा अमत कीदरबो असुमना मयामना मचलबो नापसनदुगुम बसिगी युमसिबु असोयगान पोकदबदगी नेक्स्ट टेम दिना नापसेली नेक्स्ट टेम ती जुहार हाबदी मतोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकलतिना बमतंदा कपाम अमुक हेना हेंगलले नेक्स्ट टेम ती स्ट्रेंथ इज इन द क्वे मतमगी नुंसित नुंसा अमदि अइंग असाना मरम ओइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुनमक सिबु खुदकत फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नतन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप होंगलगलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनदरी अदुने हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोकलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहल्लक्ति खुदिंगमक सिबु ngakthokke hairabadi जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल ब्रेक तुंगदा मोहन तरान ओक्सरी मखा तरकबा पाव पिजरी ट्रोंगलाउबी की थौदोक मणिपुर सनुरा लमजिंग लुप बिष्णुपुर डिस्ट्रिक्ट मसलना अकनबा मवोंगदा यानिंगदबा फोंदोरक्ली लमदम असगी पेंद्रबा कोइसाउनरबा मियामना इहो हौरकपदा थौदोक थोकफम मदुदा लेरंबा सेंट्रल फोर्स सिंगना मोब कंट्रोल तौबगी मिंगदा खोंजंग चंगशिलिबा मियामदा नोंमई कापसिंदुना मियोय अहम सिहनखिबा मसुंग अशोक अपन कया नंगहनखिबा थौंग अदुबु यानिंगदे हाइरि अथुबा मतमदा मरालेबा सिंग मतिक चाब चैराक पीगदबनी हाइरि हौजिक लोइसिलकपदा मरुओइबा पाव अमुक हन्ना पिजरी कर्फ्यू थुगाइदुना लंबी लाकपा मियोय सिंह पुलिसना मयुम मयुमदा तानसिनबगी थबक चथरी अमसुंग ngarang नुमिदांग मियामना मफम कयादा यानिंगदबगी खोंजंग संगसिनख्रे लोइना हौजिक फाउबगी ओइनादी ISTV न्यूज मतंग सिदा टेंशन जरी मीडिंग ताबीरबा पुनमक पोम का हन्ना खुरुमजरी।